Handak September tarata thambal sanglen da pangtukpa thoram amada lamdam asigi chief minister N Birena Thaubal Wangzing amade hairok hainang nak naiba wa ngangkiba madu Manipur miyamgi oina khwaidigi laibak thibani chief minister gi wafam adu athuba matamda withdraw tawgadabani haina hairok apunba club amadi hairok apunba maira paibina senduna ngasi hairok part 2 umang laiko gi mupun sangda pangtukpa hairok miyamgi oiba mifam amada warif lawkre Chief Minister na Maibam Jack amadi nonglei gumbagi thakta hantaraklaga nak naiba wafam ngangbasi hairoki miyam pumnamak na condemn tawi Manipur gi puwari da khwaidagi matik chadaba lengakpa haitaba Chief Minister ama oirabra haiba wafam su thamnaki Thaubal Wangzing amadi hairok haina tongan ba mijeng yenglaga wafam kaya fongdokiba Chief Minister N Birena athuba matamda miyam da landkre haina masagi maral adu sengdokadabani lamdam asigi miyam bo amatta oina yengba ngamba Chief Minister ama oibiu haiba wafam na chingba wafam kaya su thamnaki makha tana leiba ke Chief Minister ni haina leiriba amana leibak kaiba yaba maongda Thaubal Wangzing amadi hairok haina leibak miyam da lana uhannaba wafam kaya fongdokibagi mayokta miyam na pendabagi kholau kaya laurabasu hauzik fawba kari amata haidana tumina leiba amadi asi yauna luraba matamgi tanfam asida ikoi masalgi marakta khaibung tanaba khonarakpa asi hairok miyam na yaba ngamloi maram aduna athuba matamda Manipur gi Chief Minister na haikibo wafam withdraw tawgadabani haina fongdoki Macasing Thaubal Wangzing Macasing na irang si waya di lalaga kawa da lantham ehlaga kawa bu awa bu tahle hayo ko Wangzing Thaubal ga du si hadna yamna phadaba adugumba wahi wata tan ta du ku ki nei pesa ga loram sai noi manung se irang thol lo noi pesa awat ngai khajar ge ka na haram sai ya mase koi section ge da ne si so wai koi bu hu hai ga natna hai driba kugang puna monuso ariba maigam je kumba nonglei kumba matong cha daba siran turan daba sigumba irang sida no mata su problem do man de hari messing si amung relum tum laga WhatsApp kumba Facebook kumba kai go miye go yeng laga do bangtha thagatan leiba adu mita so oirani ana ai gi mot ti loje ye Manipur gi prajana yaba ebaki musing ba siem ne leiri sinamo hariba maigam nek taki nonglei dagi hantaba hantaba thakta kumthabiraga amukka hanna hero Wangzing Thaubal sibo kuki dagi ni sakhi me na ngangbirakle chimne sersibo hero Wangzing Thaubal ni yawan tara mas tuanga kogi district tra ta lungle risi de hero Wangzing Thaubal di lokhokhra khara dugut dagi chief minister oi rabjan haiba chief minister sina hairo Wangzing Thaubal si asina irang si hena kang thole adagi hoidi adai kuki no di tori si di basi arai bani ka ga harappa sigu bulonda sidi yam na lebak masa ta de na koi ni logje ye mara maduna haiba minister mamna harappa se basi ngaite ekona haiba irang gi mege da Wangzing na Thaubal na ato pe yaga kya na pen da bai kholau kya laura so ngasi bauda si minister na si singdok pi gadam ne na haiba poche kari suta dam lai ba se masi hero purda boira base ya bangam loi haibsen hamjaris maramadura atu matanda mana haiba do madu withdraw to bio sin ekon hamjaris Siapa Thaubal Thaubal ini dengan jiwa phulata India